Naharolgi Akhannaba Thouram tabiriba Singbu taramna okchari khurumjari Ngasigi Thouram da thamjari Ngasigi Meerolda Human Rights ki Thak hairiba hiram asida Manipur University gi Center for Human Rights and Duties Education da guest faculty oina thawpubiriba Dr. O Jitendra Singh ga unaduna wari sanajaribi Thongam Gitanjali Han Maktada Ozava Kogi Thouram asida taramna okchari All India Radio Busu, Hanmuk, the Kaikun Butchery. Ozahan Basida Ngasigi Hiram Siga Marilena Human Rights Mioi Bagi Hak Haisa Sigida Samlapawa from Karatamioza Iduga Stage Consilla Kadoisi Karino Sigimatang the Sukitang Tambi. Human rights have see Masigi definition see a Anitona Yang BI. General definition Namo in a Hana Tambia. Mioi Bagi Hak Natraga human rights Kadaibuko Bagi Hibataragadi Equina Mio in Hingbada Machu Tokna. Dignity laina ai all round development tawbada changdaba yadrba posang sing adu human rights ni haina thambasu yai aduga Indian constitution da kitang changhila kanda legal definition ama koini yengsi haiba taragadi miyoibagi punsi life liberty dignity ga mari lainaba adu constitution da guarantee toramba aduga international law sing da palamba aduga India gi court sing da madu enforce to honbe yaba posang sing adu human rights kawi haina thambasu yai Hoyazade Indian Constitution da Paliba Kogi Hak Kayakama Piribazoza, the human rights ki Manung Chana Indian Constitution da Karikari provision piri Sigimatang da Sukitang Tambi. Indian Constitution gi Manunda human rights haibu haisimukti sinade. Indian Constitution gi Manunda fundamental rights side na part third da Masipalli. Haiba part third da Palliba fundamental rights siga human rights haidana Sagi international recognition nama pira kanda fidama phangkanda mayam gi wenga kadabani haina laktoliba posiga manabra khenabra haidna koi yengbasu yai hariba pot asi ekoina yeng matamda human rights haiba posi component ani na sagani hanbada akoi civil and political rights haiba component amaga akoi socio economic rights haiba component amaga component ani sina sagani adu hariba component ani sigi manungdagi civil and political rights ki component si constitution ki part third ta hapsin biraga fundamental rights haidana mingthol la si pira kanda people sing da masi guaranteed tawibani haina thamjage Human rights ki iho aikoigi mioi bagi hak si khongau da bayade aikoi izat leina hingadabani haibasigi iho ama lakhibazoza sigi oiba samlapawari karmaina haurakhi eduga masigi iho sina maram oirakanda human rights ki haujiki oiriba thaksi yaurakna ba honarak matamda karam haina leirakhi haibase sigi matangda kitang thambiyo akoina ngallingi matam haibatare 16th century gi matamda Western countries sida akoina social contract theory haidana theory amkhak lerame social contract theory na hairibasi miyoiba mayam individual mayam pulla kana society ma semi hairiba society ado madu rule tongna na windu da government am leiba mathau tai hairiba government asi people gi oiba aduguma people gi aifana ba khanba aduguma government ama oigadabani karigumba government asina people gi against the people gi will gi against the lai pataraga di government ado laibagi mathau ta di haibasi social contract theory na pigiba aduguma idea ni hairiba idea sina maram oirakanda glorious revolutions haidna 16th century da English society da thonglakhiba akogi ningthau amadi magi novel singi marakta tongan mugnaba tongan ba rights mayam ama aduguma novel sing da pirakpa mani ningthau sing tu magi thon dagi thadokana chatkibagi wari aduga American revolution haibatare hariba American revolution sida komiyoba si polopum matamda chamana na pulei sai England gi colonial power do na aikoisi namjillaga thammiba si thambam thokte aikoisi mi haitaraga di aikoisi chapmanei aduna akoisi ningkha tamgadawni haibagi wakalon kya ama hariba American revolution dagi tholakhiba madugi matung tarakpada French revolution thola kanda ngasagi the idea of liberty the idea of fraternity the idea of equality haiba posing so kind of French revolution sagi thola kanda kegi citizen gi concept amasu French revolution di thola kanda tongan rising si horokhibani haina thamge aduga hariba society ahum sidagi tholaiba apunba rising si bakena human rights ki londa the first generation of rights harik su khangnai aduga madugi matung tarakpada 20th century haibatare 1917 gi matamda Russian revolution natragana kun Bolshevik revolution haidana matamdugi USSR gi manungda haitare tonganba revolution ama lakhi Bolshevik revolution sidana socio-economic rights haitare masida hiena emphasis pira kanda tongan socio-economic rights mayam ama right to work right to education right to family haibana chingba equal pay for equal work haibana chingba mayam amagi horapum
hariba revolutions tegi oiki haina ko thamjage aduna hariba rising asibuna koina second generation of rights hairaga koina khangnai aduna second world war gi matungda 1945 the United Nations semakung matamda ahan gi capitalist society amadi akon bagi socialist society ani si block ani degi tholaliba rising asa masi amalgamate tawrakanda punjilakanda United Nations ki Human Rights Commission na initiative lawbirakanda 1940 ga aita the Universal Declaration of Human Rights haidana yan hanpa human rights ki document amakak koi malengi oina United Nations laptop piki hariba hanba asigumba human rights document simak koi miyoiba khunai si yai fanana buginamak miyoiba khunai si dignity lein hingna buginamak miyoiba khunai si gi personality se develop tongna buginamak hariba singase muthok tai haidana yan hanba oina international level the Universal Declaration on Human Rights haiba posa asi oirakibani haina thamge international level sida human rights ki law kaya ama sem khibagi wari duma ozana thambiroza ado international gi oiba body sing sema ganda akhoi gi miyoibagi hakse phajana ngak selaga thamnana bagi damakta kari kari thorang paikhatpa leire aduga akhoi gi india gi oina hai tare national context ta su kari kari lei haibasisu kitang thambi 1940 ga ki ahan declaration si prithvi da lariba sarkar khudimaki prithvi da lariba miyoy khudimaki common objective oigadabani haidana United Nations na lakthokiba pot ama khangni aduna leibak amagi mai constitution semba matamda leibak amagi law ama semba matamda hairiba objective asa masi sunsoi choidana ngakadawani haidana madugi moral obligation nama hairiba 1940 ga ki declaration sida yaujai aduna hariba masigi moral obligation si leibak kharana ilaktaba matamda magi legal implication haitare madugi loopholes khara leiba potu makeup tawna na buidamakta United Nations na 1960 ga 6 ta hojiki Universal Declaration si ani thongna thugai birakanda International Covenant on Civil and Political Rights haibamga International Covenant on Socio-Economic Rights haibamga covenant ani ga thoakanda hariba posing ase effectively implement tawna naba magi mechanism amaju puthoraki haibetare haibadi ahanbagi Universal Declaration sidana common objective oina thammakanda leibak sing aduna ngakadawni haibagi moral obligation gi moral duty gi moral responsibility wafam du kaktang thamba aduga ani suba covenant ani sidadi karigumba leibak amana signatory oiraba leibak amana karigumba masida ratify tawbataragadi covenant du da piriba ngaklo mayam sing ado indaba matamda magi mathakta tawbayaba legal sanctions mayam amagi rum mayam ama hariba document sing se da hapchilakanda adu sunsoi choidana ngangna nabagi wakhalon mayam dani hariba covenant 1966 ani sida thamaise aduna hariba covenant sigi manungda reporting procedure haidana normally sign toroba ratify toroba government sing duna sahi gi over magi report tawbagi procedure masulai ani subada interstate communication system haidana sign toriba leibak sing dugi maraktagi leibak amna leibak amgi mathakta complaint tawbagi mechanism amasu 1966 ki covenant sida yaujrai aduga masigi covenant sigi optional protocol ani kaksu matung tarakpadu lai haiba optional protocol sida akhoi individual complaint mechanism haidana kanagumba magi rights violate tawbiraba miyoy amana individually 1966 ki covenant sigi manungda laijariba human rights committee haidana committee am khak lai hariba committee sida complaint tawbi mechanism thorang ke amal lokhali ado hariba law sing ase akhoi domestic application haiba tare aigi iramdam aigi jati sida karamna masi apply tawgadage karamna yagadage haiba matamda international law masi aigi lairiba lengak tuna lengak loising aduna ihan hanbada maduda signatory oiba mathau tai signatory oiraba matungda covenant natraga international law da apana ratify tawwa machu mathau tai ratify tawwa haiba sigi maroiba nungge wan thokti aigi oiba domestic law ma masagi international law da piriba provision mayam da domestic application yananaba aigi law ma semjaba yare haibagi wan thok aduni Indian constitution manungda su rights mayam amadi part third mention tawi adu definition exact definition of the human rights to the constitution gi manungda provide torum da budu 1993 da lakpa the protection of human rights act haiba act to gi makada constitution da walahuri ba jaga do koi lengak loising na 1993 da law ama act ama sembira kanda national level da National Human Rights Commission the state level da Manipur State Human Rights Commission haiban chingba commission amadi district level da district human rights court haidana institution ahum si set up torokanda redressal mechanism am lehla kanda madu redress tongnabu khonabam thui haidana government of India na achoba initiative am loinana asigumba kungthang sing si lokat pirakoni haina thamjage
ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯤ ꯃꯁꯤ ꯐꯖꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯠꯌꯦꯡꯗꯗꯤ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ? Internationally yengba matamdadi tongan ba human rights ki laws mayam ama covenant mayam ama protocol mayam ama leirakanda akoi human rights aba posi government khudimuna masi kai khono goding nakadawni haidana maling gyona di yanaraka magi body mayam ama set up tawrakanda leijare adubo hairiba aduguma maling gyoni yanariba posing asa akoi gi local context ta akoi gi domestic level da pumdaraga yeng matamdadi human rights violations ama thoe harap matamda people sing na madu redress tawna laur matamda akoina against the government laibadongna he ubagi podama thengnajai constitution na akoida fundamental rights haidana part third the guaranteed tawiriba rights singa sa government amadi magi lariba agency khudimak sa masin protection pi ba ba makoi gi duty ne aduna madu violate torku matamda aibu redress tawbiu haidana laur matamda madu against the government natte madu ngasai government dugi magi tawhum thokpa duty tawun to magi responsibility gi jaga da lairiba ahobadu masi sum to mathau tare yengsin mathau tare haibagi ingit ama people's lauriba voice na pi bani haina thamge aduna lairiba lengak loi mayam singsigi against the people singsina lauba nate masi ngasagi lengak pasina wasak piriba constitution wasaiba posing adu protector oina laibiriba mayam sina effectively implement tawbiu haibagi voice ama raise tawbani haina thamge adubu akhogi khunaida manipur khunaida akoina kupthana yengba matamda indian constitution 1950 da lairakpa matungdagi ngasi bhawgi manungda tongan ba akoina civil and political rights ki akoi socio economic rights violations mayam amadi thengnaraga lai adubu hairiba violation thengnariba mayam singase still makoigi redressal mechanism mayam ji makoina sinaba taragasu madugi oiba waroisin ama ifang phangdaba haiba tare madugi ahoba camera leire people sing the awareness what pa number marakanda magi legal loopholes mayam do mana fill up tawba ngamdabadagi magi taliba mangon phangom thokpa oiriba magi rising ado phangba ngamdabagi pot mayam kaksu ekoi khunai sida thengne sikumba ahoba mayam sina maram marakanda chum jariba rights matpiraba music ado redress tawbida adum still pending leirakanda victimization tawbiraga thambagi pot nama kaksu akoina ui aduna khwaidigi marurisi vast level da satragi through the civil society mayamgi through the tawrakanda akoina people singsida awareness pirakanda adugumba victims singsina thengnari khudong sadaba singa se amadi makoina madugi redress tawna honor ku matamda lairi khudong sadaba singdo madu kharam kai kokna naba honabagi posine ga lais awareness kaya ama watpasna sumaram oirakanda masigi matangda khangbase mayamse watnabagi mami ama tabase ozana panbire oza ado human rights aikhoigi mioi hak sidi hairaga aikhoi isada hojiki mirol sida wahai simadi dum taraga taseng na masina hairibasidi karino hak haise aikhoi karam hak no masida konsilibase haibagi matangda aduga violation tarakpa taragadi kari thaurang laukhatkani haibadu khangdaba kayamusu leiri oza ado isagi oiba haksi kari no haibasi khangdok charaga masak thokna mating leina hingani haibase sigi matangsta su kitang thambi yana na khun yengadawasi akoida basic human rights haidana lei fooding clothing shelter sigi ahumsa masi basic human rights hairaga khangnai do hairi basigi basic human rights ahumsi leira kanda koi chana ba su leire siena ba fi su leire leina bi yum su leire koi se mating leina nungaina koi hingba yarabra haibi wang se koi amu hangbe ya adu matang sida koi hairi ba ahumsina koi mating leina nungaina hingba yadabagi pot mayam ma thole aduna maram moira kanda koi all round development tawna na widamta tongan rights mayam amase mathau tare kudamai india gi citizen amoina ina india gi territory amadagina territory amada chatpe yanabagi adugum haksi akun indian constitution akoi pibiri sumain tawdana equality piri adiga article 21 da nangi right to life haibana chingba mayam se masi akoina nungai ni hingba matamda mathau taba adugum rising haina thamjage aduga law and order gi situation gi matungina mi amoini hingba matamda suchoi sangde adro posing asi sometimes kakthalakpa haitare kudamai akoina emergency haiba wahai ma sokoi toina tare aduna emergency situation guma lakpa matamda siguma basic things natragana human rights ki londa da inalienable rights haina khone sigumba inalienable rights mari khak lai basic rights ahum duma plus inalienable rights mari se
masidi akoina emergency situation oigera conflict labor situation oigera sidai suksoi soidana lairiba lengak tuna lairiba government dana magi people singda magi citizens singda phanggadau nyain thamjage madugi inalienable rights maridu karino haiba taragadi ihanan da miyoibagi punsi right to life miyoibagi punsi habasi taibang mina taibang mi semba ngamde akoina semba ngamdaba pot ama semjinba sajinba yadaba aduguma pot ama se akoida lokthok nabagi hak se kanada su pide aduna right to life haiba pot se sunglo lokthok pa de mase matam chupada ngakadawni lengak pasing suksoi soidana ngakadawni yani subada torture mute minai haiba se torture in any form madu psychological torture not physical torture haiba sigumba torture si prohibit tawgadawni masi yade ahum subada slavery hai miyoiba khunai da akoi khuding mase ngasagi basic human rights fooding clothing shelter se laira basu ina khun basu fooding clothing shelter se loin phangye adubo ngasagi slave natraga slavery haiba adugumba category ma khoina society ki manungda khaidoga thami slave sing sidi magi master duna nang saganu nang set kanu nang laibi aroi haiba matamda haiba basic oiba rights sing ma phangjadeba aduna yamna inhuman oiba system ma khangni haidana prohibit tawgadawni haidana inalienable rights ki manungda ahum suba fida phangi aduga mari subada koina retrospective of law hai retrospective of law hai se da kaina matamda koina ngasi sanariba law se ngasi exist tawriba law sina ngasi thoiba thodok singda madu apply tawgadawni haying tholakpa incident amada ngasi leiba law duna du apply tawu yaroi haiba haibadi ngasi gi law na ngasi chanagadawni tungda semakpa law duna mangda thokiba thodok tugi maduna apply tawu yaroi haiba dun retrospective of law hai aduna haiba sigi mari sa non derogable right na thammakanda akoi masidi lokthokpa yadaba aduga hojiki non derogable rights ki manungda fair trial gi post yaujayeba ko aduna fair trial samadi ngasagi retrospective law se masina mari suba fida phangjara kanda non derogable rights mari nainabada thengnai aduna sumaina basic human rights non derogable rights mari si thammakanda akoi mi singsi nganglo kharadi pi aduga haiba nganglo du conflict labor emergency labor matamda siguma nganglo sing se suyu suyu ngakadawni haibani adubu society jamna peace oiba matamda di maximum human rights constitution na piriba international law na piriba mayap singse suksoi soidana lairiba lengak loising aduna ngakadawni haibasi mathamge aduga yamna maru oiba point namaga aina aigi thangnariba fellow human beings amagi rights se phangange hai taragadi aina karigum duties karju perform taw pangthok mathau tai se khudamina aina freedom of speech and expression laire haidana kanagum ma defame tawna naba ngang bai basa masi aina magi personal rights se da interfere taw pot ama lae nangna nangi yumlon na bada lairiba mising do afaba nungsa sor kholan gi hai taragadi nangna nangi yumda plastic mai thada batare nangi yumda haksang songngai ba environmental pollution thokya ba poching do nang tawda batare aduna rights and duties are two sides of a single coin haine ba sulai adu su hai bi aduga khoi miyo besi chatpa matamda sedo yaudana khoi chatpa ya de ba ko aduna rights hai besi ga duties hai besi ga se mi amadi miyoi ba amadi magi mi aduni haina thamjage isagi hak haibasiga isana tawgadaba thodang haibasiga ani se loinaraga turaga chatminagadabane haibasine ozana thambibase oza ado isagi hak se khongawnaba lakpa violation lakpa matam se doza akhoi ayamana dum khangnari se case file tawgani haiba ma khange court ta kagani aduga manak nakpa police station da sumaina case ama file taw haibida ayamba dum haine do tasengna karam haina niyom chumna marik chumna masi thangat kadoino haibase khangdaba kayamasu leiri amarom dana akhoi gi hak sibu ngak sengani haidana leiriba government gi institution sing sina su kari kari tawrakadagi haibase khangdabase sisu mayam leiribase violation hek tawrko matamda kari kari thorang aikoina lokhatkani aduga government gi side tagi su kari kari expect tawba yabage sigi matang da su kitang thambi akogi court ki system haitare ko constitution gi manungda system ani khak lai amana article 32 gi makada karigumba nangi hak to nangi fundamental rights hai constitution guarantee tawriba adugum fundamental rights si violate tawba matamda nahangna under article 32 gi matungina Supreme Court of India da chatpi hai aduga article 226 of the Indian Constitution gi makhada nangna nangi naramdam du lairiba nangi high court of every state oibi hai lairiba anang nakpa high court da adugumba hakka mari lenaba complaint chatpi hai petition du submission tawbi hai haidana constitution gi manung da sigi frame ani si yauzarami akoina haiba court chatpa haiba se da sangi basa
ukil lama change ko madu akoi state legal aid service na chingba free legal aid ki kari karagi adugum mechanism mayam su le kan the people sing sigida free legal aid pin na bagi procedure mayam su dum leje adu hai mayam jingsa khangdaba ko people sing na aware or pot pa sensitization what pa haigadra people sing na aware with the in maram mora kanda people sing da kai gumba magi right che file to mo da khongkaw ro mo tam da hai ba court sida chatna na po mo da aki ba po da ma ai pisa su leite sanga su leite kil khangna ba su leite ha bi aki ba na maram mora kanda matam chana complaint si ta howda bagi pot me am su ko na thingne aduna thengnari ba violations me am sin se redress tawna na ba mamang da soin panjaki bada ki national human rights commission gumba state human rights commission gumba amadi district human rights court haidana siguma institution sing asi 1993 gi matungda tongan ba tangkakta set up to birakanda people sing se da magi rising si redress tawna na ba honaraga lai 1994 gi national human rights commission lai aduga 1998 gi Manipur state human rights commission si Manipur government link pire aduga akhugi district human rights court haidana protection of human rights ek ki manungda laigadaba magi institution amasi khoi Manipur gi onadi additional district and sessions court chairapta lairibasi district human rights court ni haidana Manipur gi ona lokthokpi ba aduguma cherol amasu ko thengna jai aduga procedure oina lakpa matamda hairi ba siguma commission amadi court chappa matamda khwaidigi maru oiba pot namakha walhauba he chithauba pot si kaina matamda kana gumba mana koina human rights violation si magi imungda ma masada hek thokpa matamda mana yanana suksoi sudana tawgada si karino haiba taragadi FIR police station nearest police station amada challakanda mai complaint nama pirakanda haiba complaint du police station du lairiba general diary haiba du general diary du da enter taholakanda madugi numbering ama challakanda madugi inquiry investigation ki poto howgi initial stage lowgadawni aduna ihan hana human rights violation sama thokpa matamda filing an FIR to the nearest police station masima sungsoi soidana tawbiro aduga karigumba madu physical injury ga mari leina boy taragadi registered medical practitioner haiba tare PAC lairi adi district hospital lairi sikumada lairiba doctor Singh se masida chalakanda physical injury ga mai leina ba poroi taragadi madugi doctor gi examination report ama sungsoi soidana thambi horakanda violate toribo rising to madu redress to boda mating oina na sungsoi soidana tawbum thokpa thogai sing ni haina thamjage oza aduga hojik conflict kaya ama thokpa crisis kaya ama mafam kaya jaga singsida ayamba dum thoknari oza aduga sigumba matam sida human rights sida soklakpa thogdo wa thok kaya ama su leire ado sigumba lakpa sida international gi oiba forum singsigi midyeng changbiu haidana miyam gi wakat kaya ama su lai ado national gi oiba international gi oiba tongan na masagi law su ngaklaga su leijari aduna karamba matamda international gi oiba se changlakani karamba matamda thorang lokhalakpa yabagi haibase oza sigi matangda kitang panbiram hojik international law hai matamda 1940 ga 5 tigi haurakanda magi United Nations ki principal organ tarukhak leje tarukhak sigi manungda lairiba magi economic social council hairiba principal organ nama oiriba sigi makhada commission on human rights haidana commission nama 1940 ga 6 ta koin yanan boina United Nations ki manungda maji set up tawrakanda mangonda sinabasi capitalist bloc natraga socialist bloc singdagi laiba idea mayam singto madu human rights haiba posi lairagadi peace and secure oiba world am oigani haibagi magi United Nations linkat pagi magi objective to the maram marakanda adugi ayiba chatnabi yaba human rights ki law ama ihanana semu haidara commission on human rights da sinaba tax ni masigi tax sinakanda sei changmana khona kanda 1948 ki universal declaration se lakre do hari declaration city mayam gi common objective oina thamaga ngakadawni lebak sina ngakadawni ingadawni haibadugi jaga du gaktani ado sidai da mai complaint mechanism gi kari kara kamti yaude ado masigi matung tarakpada laiba magi human rights ki tongan ba setup toraiba body mayam am like chekudam mana ara kanda ngasi mak hana economic social council makara 1946 ta setup toramba human rights commission haiba posa masi adopt torakanda human rights council haidana council na mahut singre isigumba forum singa sidida chatna nabagi damata local issues mayam singa sa ukhatpada kari mathau tage haba matamda akhoigi leiriba local remedies mayam singsa masigi thong se koina susoi soiduna thilamba ma change koda mane FIR ma tawba compulsory police station amada FIR ma tawba commission da chalamba
कोर्ट चलंबा सिकुम मयाम से नंगे एग्जॉस्टेड ओरकांदा रिड्रेस तौब ngamdra matamda hairiba forum jinga se asta chatkadawni se khudum mana harakanda universal periodic review haidana UPR haidana procedure amak lai hairiba procedure si da tawrisi 1966 ta same giba international covenant on civil and political rights hairiba covenant gi manungda human rights committee haidana committee amak set up tawe kogi magi makhada sign tawraba ratify tawraba lebak singina sahi gi report me ama हारिबा कमिटी तो सबमिशन तौरे अदो सुमाइन तौदना अखोगी मरी लेनबा नुपी गी ओरगना सिडो गी कमिटी लेजरी अदो टॉर्चर गी ओरगना कमिटी अगेंस्ट टॉर्चर लेजरी सिगुम कमिटी मैम सिंदा मतम मतम गी सही गी ओइना रिपोर्ट सि गवर्नमेंट साइन तौरिबा लेबाक सिंसि गवर्नमेंट जिना मदुगी प्रोविजन मैम दो इंप्लीमेंट तौरी हाइबगी रिपोर्ट सि सही खुदिंगी सबमिशन तौवे मसी वन साइडेड ओइबा गवर्नमेंट गी रिपोर्ट की बेसिस ता खक्तंग कोई ह्यूमन राइट्स की पोसे खनबा यादे कोई नन गवर्नमेंटल ऑर्गेनाइजेशन नत्रग सिविल सोसाइटी हारे मागी रिपोर्ट अमसु कौरकांदा ngसाई गवर्नमेंट की रिपोर्ट सिका नि जे तुना नैनाबगी पोट अमा यूनिवर्सल पेरियोडिक रिव्यू न चिंगबा सिगम फोरम सिंगसिदा तवे को अदुना राइट्स आइबा पोसी गवर्नमेंट की साइड की मागी इंप्लीमेंटेशन पार्ट नत्रग पॉजिटिव साइड तो ngakतंग थमकपा अदुगा ग्राउंड करी लेरी हाइबदुगी चेक एंड बैलेंस तवगी पोट नमख यूनिवर्सल पेरियोडिक रिव्यू न चिंगबा सिगी डेवलपमेंट मैम सिंगसिना उल्ली हाइबा तारे लोशिलकपसदा ओजा मियोइबगी हकसी फजना ngaksellaga thamnabagi lambi si changshilakpa matamda leiriba khudong chadaba singse si yengaga maru oina ngasigi mirol sida ngasigi naha singsina kari thorang lokhatpa yai habasi loshilakpasda kitang thambiramo oza law nataga provision human rights ka mari lenaba malim gi thakta amade khoi lebak sigi constitution jingda phajaba law mayam amade khoi leire adu khoi gi people sing khoi gi miyam singna मसी मसक खंग वाटपना मरम मोरकांदा मागी राइट्स तो कनागुमा मना मदुमत पीरे वायलेट तौरे हाबसी माना फोंदोक चब ngamdaba aduna khwaidigi maru isi han hanbada ekhoina haiba law sing provision sing mayam sing hak kamaile no mayam sing sa formal education da tauba as well as non formal education da masi impart torkanda people sing si aware and simyam na mathau tai masigi importance si formal education gi amadi अखोना नन फॉर्मल एजुकेशन की मरु ओइबसी 2007 दा नेशनल ह्यूमन राइट्स कमीशन ना यूनिवर्सिटी ग्रांट्स कमीशन दा मागी ओइब रिकमेंडेशन अमा पीबदुदा अखोना फॉर्मल एजुकेशन दा मियोबगी हक मरी लेनबा सिंग अदु फजना रिफ्लेक्ट तौरी हाइना थमजगे अदु मदुगी मतुंग तारकपदा यूनिवर्सिटी ग्रांट्स कमीशन ना लैरिबा कॉलेज अंडर ग्रेजुएट अमदी पोस्ट ग्रेजुएट प्रोग्राम सिंग अमदी सर्टिफिकेट प्रोग्राम सिंग इंडिया की यूनिवर्सिटी सिंग सिदैदा हांगदोरक्तुना पल सिंग सिदैदा अखोना formal education की through the human rights impart on of corner of reports to national human rights commission की recommendation की मतुंग तारक UGC ना local Thouram अखोई area दा Manipur University दा लाइदेबा Center for Human Rights and Duties Education सिना तोंगान program सिंग खुदम मनाकंदा certificate course postgraduate diploma amadi Department of Law का पुल्लगा Master in Human Rights ना सिंग बा हांगोक्तना formal sector दा human rights की awareness पीने नबा कन्ना होनजरी दो सिगी तुंगोइना ना मतुंग तारकपदा हाइबा तारे अखोइना हुजिकी लाइबा अनौबा न्यू एजुकेशन पॉलिसी 2020 की मतुंग तारकपदा अखोइन 2024 की 25 की अनो ऑर्डिनेंस में आमा चेंजेस में आमा लाकपसिदसु एजुकेशन की करिकुलम सिंगदा मल्टी डिसिप्लिनरी सब्जेक्ट अमोइना हापकांदा मसि नैनबा मसि एक्सपांड तबुगी मथौसी अखोइन यामना चाउना तारकपुगी ममी अमसो किन उबो फंगी प्लस यूनियन पब्लिक सर्विस कमीशन की मागी सिलेबस न चिंब मयामदसु मसिगी जगह सिंग से हापसिलाकांदा पीपल सिंगना थेंगनरिबा इशू एंड प्रॉब्लम सिंग से एकेडमिक सर्कल लाकदरिबा इंटेलेक्चुअल सिंग अमदी मसागी सिविल सर्विस लाकदरिबा मयाम सिंग सिदसु होनबगी मतमदुदा मखोइना मसि नैना होननबगी मखोई सिलेबस ता हापसिलाकांदा नैननबगी खुदोंग चाबा अदुसु कम्युनिटी मीडिया ना हुजुगुजुगसी लखला कांदा तोंगान तोंगाम डेवलपमेंट में आमा लखली चेंजेस में आमा पोरई हाइबदि अदु तोसिलकपदा इन थमजनिंगबदि ह्यूमन राइट्स हाइबसी अखोई पुन्ना ngampinnara कांदा नुंगाइबा इंगतप्पा अदुगम पीसफुल ओइबा सोसाइटी मा ओइमिन्नाबा यागनी हाइबगी वखलुम थमजरगा तांगसे टेंशन जा याम नुंगाइजे ओजा की चिल्लबा मतम काइथोकपिदुना अखोइगा वारि वाताइ सानादुना मरु ओइबा वाफम कया थम्बिबगी दमक्ता ओजाबो थागतचरी हौजिक ताबिख्रे ngasigi Meerolda human rights ki thak hairiba hiram asida Manipur University gi Center for Human Rights and Duties Education da guest faculty oina thau pubiriba Dr. O Jitendra Singh ga unaduna wari sanajakhibi Thongam Gitanjali
Thouram asi taminakhibaga loinana ngasigi oinadi Naharolgi Akhannaba Thouram sandokjaba matang asida loishinjari Thouram tabiramliba singbu amukka hanna khurumjari.